lupa koti samur pumangagi MTS ki wathok ase Manipur lengang na CBI da formal oina khusin nagani haina se minister nong thong dire na khongdok MI kada thadar lupa koti kun manga mamang na palam balengak na mangan kre haina horticulture and soil conservation minister thonawjom sangkumar na marak sirap Lamdam masih kimia na Manipur ki puari mamutana kang na bohona gadabani haina Deputy Minister Soy Kumar na haini amasung state asidangang senggoy ba policy ma semba formulation of Manipur state policy for children 2017 haiba hiramta nongmui goi ba khanan ni bi thorpang मैं मुखरमजरी तो नहीं बस इम्पैक्ट न्यूज़ नहीं आई के तक सोम हौजी पुंजा से फावगे मरवे पाउसिंग में पिजरी मणिपुर डेवलपमेंट सोसाइटी MDS की वाथोपु CBI द तिगत हनब स्टेट कैबिनेट ना वारेप लौखरबसु पुलिस ना सथरिब प्रिलिमिनरी इन्वेस्टिगेशन दा अरु लोइरब मतुंग दा मखा थिजिनब CBI द फॉर्मल ओइन खोसिनगनि हाइना मिनिस्टर नौथन बिरेना फोंदोखरे हानग मिनिस्टर ओक्रम इबोबी की मायोक्ता FIR थांगत पनते Matamamada MDS ke chairman oiramba mioi amagi mataktani haina Delhi da president amadi vice president aniga undaruraga Imphal da halaklaba matung News 18 ga akhanana wari sarabada se minister Birena Sengdokhi Imphal police station na hojik sathariba investigation asida hana MDS ke chairman oiramba sagi matakta mathauta ba thijenbagi thabak sathajarakpani BJP na lusingba Manipur lengak na sanjat thumja ki mayokta miam da thamkhiba wasak ki matungina lupa crore samu marfu manga dasmik taret mapan gi MDS ki wathok ase CBI da soidana tigat hangani haina se minister na phongdokhi You see, the state government has already taken a decision to hand over the cases to the CBI, but it is a preliminary investigation, but we are not doing it as a former CM. You see, the state government has already taken a decision to hand over the cases to the CBI, but it is a preliminary investigation, but we are not doing it as a former CM. Just the honorable former CM was a little time taken as the chairman of the MDS. We are operating, just the case is filing against the MDS, Manipur Development Society. So, by virtue, as a chairman, he involved. Nothing else, nothing is there. So, case is already handed over to the CBI. But CBI means, handed over means, cabinet has already decided. But after completion of this preliminary, with the FIR number, we will hand over to the CBI. Mission for Integrated Development of Horticulture MIDS ki makhata thadarak pa lupa koti kunmanga mamang da palamba lengak na makhan kre haina Horticulture and Soil Conservation Minister Thonawjom Sangkumar na phongdokre wafam ase ukrul district ki manungsan na sirara khong da pangthokpa nipan suba morok festival hathai fanit loisen bagi thoramda minister na phongdokhi bani haukiba September 3 tiki hautokiba festival asigi ngasigi loisen bagi thoramda atoiba metung nen warol pirodna minister Sangkumar na hai MIDS की मखादा सही 2016 दा मणिपुर को इना थादरक लुपा कोटी कुंथ्रा मंगा की मनुंगदा लुपा कोटी कुन मंगा दी UCP बगमदबदगी महन ख्रे हाइना फंगदोखी महना मखाताना हाई फेस्टिवल खगी खलगा मही मरोंग थारोइदबनी सही सुप्पा पोथोक मरांग काइना पोथोकनबा पोथोकतुना लमदम मसके सेटमिलोन फगन हना बहोनगदबनी हाइखी लोइनना पोथोक मरांग काइना पोथोकबा मफम सिंग खंगलगा प्लान अमगी मखादा सही सुप्पा मही मरोंग पोथोकबा याबा थोरांग अमा पाइखना बहोनरी हाइखी नकाला मरमदा फेस्टिवल असिबु येंगनबा मणिपुर के तोंगान तोंगान मफम सिंग दिगे लाकपा मियामना मोरोक मखल कया पामना लैनखी अदबु मोरोक मरांग काइदबा मरमना लैनिंगबा सांग यौना लैबगे खुदोंग साबदी फंखिदे नकाला मरमदा इम्पैक्ट न्यूज़ का सिरारा खोंग खुलगी मियोय सिंग वारी सानाबदा सही अनि हुंगी ममांगदा पुथोकलंबा मोरोक के सांग दिगे हंदक सही द पुथोलिबा सांग असिना हंथरे मोरोक पांबिदा तिन ताबना सिंगबा थौं कयाबा थोकपदगिनी हाइना फोंदोरकपका लोइनना मरी लेनबा सिंगी मियेंग संहन निंबगी अपांबसु फोंदोरखी मोरोक की खतना लमदम से कम पथोक थारकान है लमदम से सेमिलोन दा इकोनॉमी है फगद के है बदो कोई गवर्नमेंट ना याम कुमना दि थाज की तंगता दुक्ता ते कोई मीटिंग मले MIDS बेस स्कीम से 35 करोड़ गवर्नमेंट इंडिया ना लमदम जी कोई मनिपुर से की पी में सही लाइबक थी बदी ममांगी गवर्नमेंट ना 25 करोड़ दि मांगहन लंबा UCP दा मांगहन लंबा थबक केम तब याद हदा के 35 करोड़ से
cái một cái xin là cái central government là पैसा release tàu đấy some 5 installment yam tu na cái meeting gì mà hâm can đó lâm bagi sana ba पैसा thata can đó nó mi sinh hiện là phaba seminar phaba amadi yaga cái đó cái yên cái này awang no puk lam dabu Amazon gumbani haina singthara duna lairiba mahausa gi phem asi aikhoina kanjagatabni haina semination nong thonam birena phongdokre Center for Social Development na sinduna ahan Manipur Rifles ke banquet order pangthokba Convention on Climate Change hawdopagi thoramda semination na wapam asi phongdokhibani thoramatu da semination ma khatara duna hai mahausa gi khal kairak pagi awaba se saukhalaba masung saukhalagliba laibak sing loina magna mayoknari umang wamang dikil kanaba lobada mahausa gi polam sing mangan tagan bagi maram dasu khang batangai phati haina phongdokhi convention athada Sikkim Nagaland yauna awang no poke state ni pandigi mihut sing saruk yakhi environment and ecology wing government of Manipur dagi Dr. T Brajakumar na opportunity and challenges on Manipur state action plan on climate change 2013 haiba hiramda wangangki awang no post state sing das ising toina soriba Sikkim maram khangdok na ba amadi action plan ama semna ba gidama center na lupa crore sama kaithok le haina si minister en birena photokhi handak te koi kuidana north east ki si minister sing na saruk yadana pangthok ke isau gi review meeting da prime minister Narendra Modi na senfam asi kaithok khibani climate change am the global warming bu thengna na ba gidama prime minister gi asan ba midyeng lei masigi manung da ujwala amadi housing for all scheme su amani umung kok taktuna Singwaina Sijanaba Lep Hanaba Lairabagi Pankhay ki Makada Leba Imung Singda Pradhan Mantri Ujwala Yojana ki Makada LPG connection Sing Piri Pradhan Mantri Awas Yojana ki Makada concrete ki Yum Sab the government Mating Pangli Amarakai Singbu Fuel on Toktuna Maital ki Mahut Sinanaba Kanahonari Hainasu Seminasana Pongdoki countered climate change, the global wars. Some NGOs will be there. If non-governmental organization is there, always they will feel that we should be against the government. The government will tell you. Some NGOs is there, they will speak only against the government. No, that kind of attitude has to be changed now. We should work together. Plutche, lay post Kramai to Nakarita with the Casman area, the Ukayam Thaba, Kaidova, dredging Tova, the Kali wishing to the Gato, 100 crore, other kind of whole 8 state Chiki when or the plan Fiam Nanabalade, Prime Minister, Honorable Prime Minister, Sanction Torame, Quiggy Manipur, a quick just Sam the party away, and I quick see I'm connected with Honor. Nomini Nusudna Satakataba Manipur Historical Society ke Tarasuba session ngasi deki hokre Lampel Pataleba NG College da hodokiba Tarasuba session da saru yakiba deputy semester yumna Joy Kumar na Manipur ki history asi series da lairiba miyam na sabsana khangba ngamdri history nainaba matamda ningthau singi chronology nainaba khaktana yaroi series da lairiba tongan ba community singi food habit socio-economic site su yengba mathau tai haina phongdokhi deputy semester na makha taraduna Manipur Historical Society na sahi kaya dagi lamdam asigi history ki marik sumba wafam putongna bohona riba se thagani ngai ni hairaduna society asina makhatana state asigi history state asigi miyam amadi mapan leba ki miyam da khanghanba ngamna bohona bada mapung oiba thodang lobi yu haina appeal tokhi ngasigi thoramadu mari leina na Manipur history amadi culture haiba thim da pangthoki Manipur Historical Society asi ingkomda lising wasamapan marhutra tareta hawdokibani loina society asina research body amoina state asigi history hena mapung phanna research workshop amadi seminar kaya tawduna lakli society asi laikhitraba history ningthau khongjam Khelchandrana founder president oina semkhibani cohesive oiba comprehensive oiba adugumba kingdom ama oibra that was it a rules sort of kenoiba have you examine to change Manipur hi labor history se da ingthong na pan ma kan se da tasengna bipung bidimati chahi gi loipot lobra khare dei khak lobra adi chingi kamun purpon loipot ka ko hybrid sim siki lai system se analyze toga asai to kar mai to na creation le me hybrid se ai kam na ko study to change Manipur dei da koi lingra phangkra oiba meiteron se ching aman change su meiteron khambele nei na bam thokpa adumba
पोट अमनी हाइना आई खजे मधुदा खागने हिस्ट्री अखोई के लेब मणिपुर की हिस्ट्री से कई तोनो खोपनो हाइबसे Central Goods and Services Tax CGST Imphal amadi Department of Taxation apuna khosamnadana pauna kaithalda Goods General Survey pangthokre survey da saru yakiba CGST Imphal ki Assistant Commissioner RK Devendrana survey asiga mari lenana GST register tobi kanaba sing dukan phamli miyoi singda khanghalli state asigi wangmada amadi mapalai bakti legal oina state asida posai pusillakke hairabati IGST register toba mathau tai haiki loinana state asigi maroi ba kaithel singda yoliba posai sing asi karamna GST ki makhata register togani haibike matanda awareness pp khongthangni makhata na tongan ba kaithel singda survey chathaduna miamda GST maramda hena khangana pandam thamni haiki Imphal market sida kari report yoli ba posting asige new GST sida registration tawna bagi awareness program ma ekoi na ngasi jointly ekoi ngasi pauna bazar gi area digi ekoi survey to hore ngarang na singjamai area da ngarang amma tokre mathang ekoi Manipur da leriba market sing sida ekoi mathang chathana ba program ma official lejeri Imphal market sida kari report yoli state asida angang singoiba policy ma semba haiba si mioi amagi punski affirmative phase da aphaba lambi da khong thangjin na bagi khong thang sem haina High Court of Manipur ki acting chief justice and Kotesor na hairi wafam masi ngasi hotel Imphal ki sangai conference hall da pangtokpa 1 day consultation on formulation of Manipur state policy for children 2017 haiba thoromda chief guest oina saru yakhe acting chief justice and Kotesor na wangal dan haikebani Manipur Commission for Protection of Child Rights, Government of Manipur, Department of Social Welfare and Child Rights, and you, CRY, Punna Kosamna Silva Nomi, Oiba consultation program to the Esida Angang Sigi Matakta, Toliba crime, and child abuse ki, Tawasi, Leb Naba Mati Angang Singbo State, the SEP, Oinabaki, Manipur State Policy for Children, 2017 as is Sematangai for the Banihina. Taramata the President of Nasaru Yakiba Social Welfare, Amadi Cooperation Minister, Namsa Kipena Haiki. The children who need the maximum support and care not only from their parents and the family but the society at large will receive focused attention where deserve most from these various state agencies and other stakeholders in the society. And therefore it is also the time for laying foundation for a healthy development of mind and body, and thus forms a very crucial formative stage in one's life. Unfortunately, not many people are aware of the different form of abuse the children undergo. It is not because they don't care, but because the matter is not publicized enough for anyone to do anything about it. That is why I say children's rights should be made one of the main mandated priority of everyone and be committed to their welfare and protection. The children who need the maximum support. Ngasiasi malangi mafam sin bathungna lari mai sanahan manumit International Literacy Day ki thorom pangthokli. State asigi oina so JM Hall da state ki thakta numidas ki palan thorom pangthoki thorom asigi thorom mapu oikiba Education Minister Ts Rajesh Yamna sahi khuding numidasi pangthok paki mahutta iba paba thoktaba mioi singbu tapi tambi paki thongdang longminasi mipum khuding mak thong manaba manana iba paba thoklaba matam tata chawkhatpa khunai ama oiba ngangmani haina phongdoki mana makhatara duna Mipum khuding mak iba paba thona na government na laurag deba khong thang sing asigi matakta lairi ki mangal lairaba mioi singna iba paba thok taba mioi singbu takpi tambi bagi thodang lobiu leibak asigi literacy rate wana lairiba Kerala amadi Mizoram state kumna Manipur su awang ba thakta pokhana bo hona minasi haina mahana miyam da apil tawki. Let us try to make Manipur a completely literate Manipur. Aduna USA da teach USA, teach India. Haina lakwa adumaina akwai so teach Manipur, literate Manipur haiba adumaina khallaga akwai ngasi dagi hujik dagi sahi khuding sumai celebrate tawraga mana pithoga na taba naina buduna taba hauraga when how can I contribute aina point 1 kaktang so contribute to ngasi maksakraga ai imung na khoi abok to haitraga ni mongona ka kha iba 1 2 iba
adu mutang was tamiruba adu wari will leave us yabra adu I contribute already. I think in within few years time we will be able to make Manipur literate. Department of Adult Education amadi State Literacy Mission Authority na punang kosamnadana pangthokhiba thorom aduda Deputy Chief Minister Yumnam Joy Kumar su sarugyaki thorom adigi athoi meeting leno kuba Deputy CM na sakotpana kham thenglaba kunmathoi suba sahi sa sida iba paba mani arithmetic knowledge laitaba miyoina khunai asigi tamak asobo thodang loba ngamloi tangai phadana miyoi khudingmak lairiki mangal laihanduna basic knowledge lainana bapuning sangna honabiu government ke maikei de su honari miyamna su angaba mating pangbiu haiki aduni kamai tong na like se tam se kamai to interesting when the hai ba sisu akoi khana ba ma sangi once the child takes interest kitang interest leta ge de automatically the desire to get education to learn will automatically come. Literacy Mission Authority ki si makha aduna trasu kasi as an individual ngasai ge like tam bi de be ade puno makse like hen de be ade at least iba paba adu anga khangan ba chi torga aduga wakhal khalan bang bigi do adu gi do ton bigi machi gi matang de each of you can contribute towards eradicating illiteracy from the state. Miyoi ba ma oirabadi iba paba haitabi yadi haiduna sangsalakliba UNESCO gi khongthang bu ningsingduna malem pumbada pangthokliba International Literacy Numit asi Manipur University da su pangthoki Department of Adult Continuing Education and Extension na Department of aduda Literacy in a Digital World haiba team da numit asi pangthoki thoramadi manung sana Department asi mahiru singna mahi tambiribi ahal oirabi singda sakhang se sing kusinaki CERT की डायरेक्टर डॉक्टर एम मीना कुमारी ना मतममतदी लाइक हाइबा वाला मी अदु हौजिकती साउना अहोंबा लाकले इंडिया की ओइना लिटरेसी रेट नेमलंबदो हौजिकती सादा 38.3 यौरे लोइना नुपी की ओइना सु लिटरेसी रेट असी इंकुमजा लिसिंगनी अमदा ममांग लिसिंगनी अमगी ममांगदा सादा मरफु निफुतरे 10.9 लेरंबदो हौजिकती सादा 30 यौरले हाइबा वाफम फोंदोखी Central Government na elementary thakta oza oiriba oza singbu diploma in elementary education gi training pass togodabani haina warib lokhibabu Manipur laingak na thabak to onthong na thorang torokpabu coordinating committee of recognized private schools Manipur na thagatpa phongdorli Manipur Press Club ta paumi singa unabada committee asge mihut el joy na haikibada masak tokpa oza laihanaba diploma in elementary education gi training pass togodabani haina Central Government lokhi warib asi aphaba khongthangni karigumba training asi pass tawhogdaba oza singdi lakadoriba ingkumja lisini taramapan gi March 38 gi makhata na oza oibi khudong saba leiraroi maramadana lamdam sigi private school singda oza oiriba singna to ngai phadana training asi pass tawthokpiu recognized private school gi oza singa registration amadi enrollment tawbada khudong sadaba leirabadi committee na center hangduna tengbangani loinana training yahogdaba oza singi makhal namatigi wakat committee na lobangam loi haiki laiba 31st March 2019 dagi di DAL hariba diploma in elementary education hariba course si pass tawdaba oza amata oza oiba yarroi aduna athuba matamda private school singda oza oibiriba class elementary ki thak phokda lek takpiriba oza khudimangna hariba training course asi yaunabagi damakta September ki tang 15 fawgi manungda athuba matamda enroll tawidana som ki service adu protect tawna bukhona biu hadana akoi media gi thongda Manipur da leiriba recognized private school singda oza obiriba oza khudimaki mafumda coordinating committee of recognized private school welfare association na pawgel si pizeri National Career Service Center for Scheduled Caste and Scheduled Tribe Imphal amadi National Institute of Electronics and Information Technology NELIT Imphal ani na punas kusinduna ngasi NELIT Imphal da IT O level software amadi hardware tamliba mahiroi singda lemna lari genthopki thorma mapang thokre haina zero loma da khanghalakli ngasi ki thorma da IT O level software tamliba mahiroi humphuni to amadi hardware tamliba mahiroi kulum doida lari mari gi set sing genthokki hairi phone toraktuna mayumdagi kauthokiba laisabi ama izat manghanbada natana hu pitaktuna hondoklamle haina laisabi asigi imung manung namaral sirakli thudoga sei mamang thagi kunthagi numidang wairam pung taru makhairam tabada
mayang Imphal Bengal da thokibani hairi thodok asida victim oihorabi laisabi adu Kaksing district ki mafam amada kini masagi sahi kunlom sure laisabi asibu ijat manghan bada trainer be mioi aduna mayang Imphal Bengal dagi MD Ibomsa Elias Boysa sahi kuni thoya pokpa MD Abdul Manak ni mioi asi laisabi asiga nungsinabani hairi hiram asigi matangda ngasi nungthil Manipur Press Club ta Paumi singa unabada victim oirabi laisabi asiga pokpana haikibada numida sida Ibomsana mioi kharaga loina dona nupi oibiki kai khumnaba mangan bata natana tamchina on naiki haiba victim masana hairak pataki khangle maduda natana mahapu mayang Imphal Bengal da leiba cover stan amagi manakta leiba mongsong amad hontok lambadagi mioi kharana thengnarak tuna hospital da pukhal lambani hauze victim asi makhatana Imphal da leiba government hospital laikanari loina numida da victim asibo ipom sana mayum da posindana mahaki imung manungna phu saibada natana hu pithaki haina maral siki amanomda wathok asigi matangda mayang Imphal police women police station amadi wangoi police ta wakalubada case yamna lei haidana wakat tabidre maramaduna thodok asida senari beibomsa amadi mahaki imung manungi miyoi singbu logi oiba serak pinana bamari leina basingi puning singsilakli makoina nangina sanupi se hu thakpa sumali doctor da laire nang athubu matam da lao angang si serious oire ena haire aduga aikhoi yaure angang gi manakta yaure doctor da aikhoi na layeng bang amaroi aduna na hoi doctor asobda pukhallo JN hospital da pukhallo haidana hospital da hujik laikan nari matik saba action lokhat piu haidana mari reba authority sing da haijari Manipur Handlooms and Handicraft Development Corporation Limited na sinduna namin mga nisuna sa takadaba workshop cum exhibition of pottery crafts of Manipur ngasiti ka hudokre Manipur Legislative Assembly ke Speaker Yumnam Khamsana state asigi sapu sabab miyo isingi ay pathorangi tabag thadarakpa yamlaba senpham darkar leiba miyo isingda yoramdre department ki mari leinaba authority singna hiram asida miyeng sangduna sapu saba artist singbu yokatpa matam oire haina phongdoki Napilal complex ta pangtok ke batawra madu ka mari leina Speaker Yumnam Khamsana hai North Eastern Council la ukhulgi longpi pottery yokat naba hydro lupa crore samari henbagi senpham thadaki edu bu senpham asi longpi gi sapu saba artisan amatada phangkide longpi gi sapu khara hena sakhat naba amadi artisan singbu pungning thoganaba mari leinaba department gi authority na pungning sangmam thoi haina phongdoki nakala maromda state asiki oiba sapu sabagi thabak asi lengak na pungning sanglabadi state asida leriba thabak phangdabam naha singi profession amaso oiba yagani haina speaker na makha thaki ukhrugi numbi sabagi tamakta North East Council na more than 200 crore kai thokre but 40 sariba kangbu di sikima phangunate infrastructure sabala paisa se loi thadale so aikogi hogi ba system sida something somewhere is wrong aduna adobola iba scheme singse praja singda maina workshop kumba to bibasina pottery ta singa sajari ba gi kano singda pina singda asing ba inor ma pigani ai ba mai thamjaningi asinga sari ba pottery sari ba kangbu do tangi hera kanda ba ko ya awa ba me apni ngire kanda mo benefit se phangjaragadi hena thawai oba ai ba berakani Maring Uparok Assembly Nagarang Kokiba Mipamana Masi Kulbu Boycotton Ware Blokre Masi Kulna Maringi Lo Tugai Haiba Gidamak Lalsing Kang Chang Kulgi Community Hall Dangarang Punkiba Mipam the Ware Badu Lokibini Haina Maring Uparok Assembly Zero Lamana Makatari Cookie Students Organization case of a prostitute Amazon executive member Bada Nomai Namdana Kihalakpa More Daleba Commando Singbo Pung Nifunifani Manung the Tabak tagi suspend togodabani haina mahiroi lobasna phongdoragni more town da leba mahiroi lobasga office da paumi singa unabada mahiroi lobasgi vice president lalboy lungdimna thodogasi ngarang numidang pung 8 makai taba matam da thokibani mahiroi lobasgi president amasa executive member abaga numidang more hospital da halakpada lambi da check torongki kamado singa duna check tawadu da makoina KSO ge president amasung executive member ni haiba saktaki Saktalaba Pawda Commando Sing Aduna akan mawahai sajinarapada natana sek tauba adubu lusing liba officer aduna nongmi satok laga kihalaki haida maral siragli yung auraba check to ramba Commando Sing na no magi service gun lugthok dina KSO Moregi president da threaten tawdam bagi thodok
adubu keso morena yaning daba adugi maramna 48 hours gi manungda commando sing more dagi government na lokthokpiu further we want Krishna Tumbi SDPO CDO More and his teams of commandos should be removed from More within 48 hours. Matang sasida break malungsage Manipur mane malang tongan ba I pau singaloi nai khoi break tigyam tunan jerke impact news bumi ing tadun lebiu. Break matang na mayama bukan taram longsari bulletin asi makata papau miyam da pijari. Ukrul district ki manung sana laiba sirara kong kul kaktada phangba hathai hairipa morok asai mipung kuding da khanghanna bagi pandam da hoki ba September 3 ki sirara kong hathai panit sili festival pangthok ba hokre hinama sigi matang da impact news ki akhanaba report ama. Miyamna ukrul ge morok angang ba hairga su khangnariba ukrul district ki sirara kong kul kaktada phangba hathai hairiba morok makala sigi kumhai hathai fanit chili festival hauki ba chahi nipalongi mamang dagi hauna pangthok tuna lakli. Kumai asi maruina morok asibu miyam da hena masak tak nanabagi pandamda pangthok pani. Handak chahigi oina su nipalak subu oina hathai fanit chili festival haukiba September gi tang taruktagi Sirarakhong village ground da pangthok li. Numit humni chumna pangthok kadaba kumai asi Manipur government gi commerce and industries minister Thongam Biswajit Singh na hogdokhi. Loinana thauram madu da mari lenaba department gi official sing su saruk yakhi. Ini sidaki waro any available fund dagi apni like particularly sigi chili ki festival se promote hono ba not only chili ki festival dadana tana akoi production se enhance aur kanda export hono ba adu ai koi ngasi like ba bagi production ji marketing ama akoi sian na so koi phone jage ha Imphal dagi kilometer marifu manga rom chatlaga leiba tangkhul furup na namna khundariba mafam masida khunja singna chingda pamlau uduna mana masing thadona yamna ingna chingna leijaba mafam amani Khula sida senthok laheliba pothok hairgadi hathai hairiba morok makal asini hairiba morok asi yonbadagi phanglakpa sel sing aduna makhoi gi yum puna bohona bada achaubu mateng ama oiri adubu haukiba chahi ahum mari gi mamangdagi hairiba morok makal asida tin taba pambi isige mana kangsilakpa loinana karino haiba khangdaba laina singna maram oiraga morok asi masagi ojagadaba saktamadu mangsilakli Loinana hairiba pothok makalasi chahi khudingi pothokpagi changsu asumasum hantarakli as hojiki khenabis yam khenna haibdi hanadi yam sangrami sangbusu go phajabsu yam hanthare asi raina changbusu atum panba hobduda laina hek changba festival ahum mari gumbadi nungaina pangthokpa ngamme adu hojikti chahi mari manga surakbusidadi laina si tum changrae Adada akhoi nungai ba khra wat le department rom dagi su pangba yaragadi panghanninge hannadi ukhru imphal da bag puraga chatlamme ko adu matam du hujikti akhoi na smai festival pangthok pisida ne akhoi na market thide sida dum festival sida dum yonthok nei aduga demand dum lae morok si leitradi akhoi angang yokpa imung yengbisi khradi wadi warani Sirara khongi khunja singa madi lenga ki maikei dagi festival assisted ki thak ta pangthok na bo honarabasu Sirara khongda phangliba tanglaba morok makhalasigi pothok hantharagliba amadi mangsilagliba morok asigi saktam matam chana yengsin bihaudrabadi festival asi pangthokpagi wahan thok leraroi Bureau Report Impact News State asigi designer singna iramdamda sajapa handloom ge pothok singda ahenba miyeng sangbagi matamoire iramdam ge pise sakhatpana lamdam asigi sanmilon phagathan batana tana lamdam asibu malemda sakta pangangani haina sangnai raba designer Robert Naurimna phongdokre Iramdam ki phisabi sing puning thokat poina hayeng pangthok kadoriba ningtham sarai haina mingthon ba fashion fair ki mangoina na ngasi hotel ifal pangthok pa paumi singa unabada wafam asi bhangna phongdokhibani Robert Naurem na makha taraduna
hayeng pangthokadriba show ase entertainment abadi fashion da maru oina miyeng thamgadaba show natte fashion period pu sel tanbagi abadi commercial oina pangthokpagi mahutta iramdamda puthokpa handloom gi pothok sing ase karamna quality da hen sige amadi yokhasige habi gi wakalonda lakminarasi loinana internet marketing site kharada state asige pizol ni haiduna mitoki pizol thakalaba thengnakhi iramdamgi phajakraba phije leitengbu miyamda lana uhanna bohonariba sigi matakta anoba legangna miyeng sangbiu haina magna appeal tokhi ngasigi tharmada dasaru yakiba leibaga sigi sangnare ba Bangalore designer Asok Malay amadi choreographer Sital Sarmana lamdam asigi designer sing amadi handloom gi pothok singpu sauna yokat pa pamli hayeng pangthokadriba fashion fair asina handloom gi pothok yokat padanatana lamdam asigi designer amadi model singbu pungning thokat pa ngamgani haina phongdokhi Imphal Hotel ki loan da hayeng nongthil pung mari dagi numidang pung nipan phaw pangthokadriba fashion fair asida hanagi Miss India Universe Nayanita Lochu stopper oina saruk yagadori loina lamdam asigi sahi nauriba designer Carolina Lystramna fair asida sahi mangadagi taramathoi phawgi kids model sing puthokadori industry the laiba mokoi real industry the fashion Indian fashion industry laiba mokoi gumna akoi gi phiron jing do set chara matung da illa matung da Manipur haiba culture je sini aduga Manipur gi handloom na sini weaving na sini mai phi quality na sini haiba akoi gi chap chaba akoi gi laizari ba phajaba mayam sing ja khangbi gani aduna ai gi ngamjaba gi thak ta ngamjaba gi level da aina ai gi ima leibak hai tare pon problem dam ja aina tawjaning ba khara do aina ngamba khudol loina aina lairuba experience tam jarak khara do aduga hayeng ningtham chareina thon show sida aina uchani government ki makada laiba department sing na paikaliba project operation sing miam da khanganabagi pandam da project ma paikat kre online project management and evaluation system haina mington ba project asiki damak status ki software company Salai Infotech Private Limited Guwahati ki Kainos Business Solution Private Limited abadi Sumato Global Tech Private Limited na punna MOU ama ngasi sign taunaki tera lokarpam ne kaida leba Salai gi loisang da pakthok patormatu da company asigi vice chairman Ilangbam Brojendro na nongna paikaliba project asina government na paikat pathabak thorom sing da lairamba miam gi singnaba sing kohan bangamgani project asida government ki department sing na paikat pathabak singi matam gi oiba report sing marik som na miam da khangan bangamgani Kongthang asina senja thumja tawba hanthan bata natana thabak khudingma quality laina sengna badi matam sana loiset badamating oigani haiki loina na awang nopog state singda maru oina miyeng thamniba project asina lenga asibu miyamna thajahanba ngamgani haina mahakna phongdokhi every level da kada yogre kari chakre ngasagi magi clerk tu na kari thabak suri or na taka project site tu ki engineer tu na kari thabak tawri online da on spot da within a short period of time da magi kano se evaluation amadi monitors yam thuna tawba yaba adu makal gi project makal amane ngasagi different types of levels sing sida koi ge kano mayam sing si project sing si gi execution mayam sing se easily monitor torok taraboi di there is no room for the corruptions 33 kV na kuan ba Zeniums line gi kong ba gi sangai pat phau gi mai seng ba da maram na hayeng September 8 ga yu pung tarit gi 8 phau ba mai mut kri haina Manipur State Power Company Limited na serola bada hairakli National Program for Control of Blindness and Visual Impairment NSM Manipur na sintana pangthok liba kunthani thoi suba National Eye Donation for Night 2017 mi saroga moina ngasi yarat patala ba mega school da eye screening camp pangthokre camp asida school asigi mahiroi singna saruk yaki hariba camp asi hokiba August ki tang kunmanga da gi horaga ngasi September 9 phauba pangthoktuna lakibani Lalib September Toraga yu pung tara taba matamda Rotary Club na sindana nipu humdoi suba sport painting competition Manipur ki da leba Rotary Multi Service Center da pangtholagani haina zero lamada hairakli loina na competition asida class 1 ki 10 phau gi manung da leba sengi category ahum thokna khaidokani hairi Malengi mapam kaya da pangthok na bagum ngasi Manipur da su World Physical Therapy Day gi thoram pangthokre All Manipur Physiotherapists Association na sindana Imphal West ki Wangoi da laiba Community Health Center da pangthok ba thoram asida saruk yakhiba Health Minister Langpok Lakpam Saint Kumar na haikhiba da
हौजकी मतमदा मियामना फिजियोथेरापी की मरमदा मुन्ना खंगदबगुम तौरी मसिना पीरिबा कानबसिंग मियामदा यौहन गमलबदी फिजियोथेरापी की मरमदा खंग गमगनी लम मसिदा थबक तौरिबसिंगसो काउंसिल गुम्बा मसेमनब होनबियु लेंगा के माइकेट की पांगबा याबा मतिंग पांगनी अमरोमदा मणिपुरना हेल्थ सेक्टर की लमदा मांगजिन थाना सत्पा मदी यामना हंथना सत्पा ओइदे अतोप स्टेट सिंगा येंगरुबदा मयाय ओइना फरिबनी हेन फगतनबा अनौब मसाक मथुम थमतना लम मसिदा थबक तौरिबसिंगना थवा यावना थबक तौब मथौ ताई हाइकी कोई मणिपुर से हौजिक हेल्थ सेक्टर दा याम साथिना अतोम द टोली हेन हाइबसु यादे याम साथिना वांगी हेन हाइबसु यादे अखोइसे वीडियो का कोई कलोदा मयादि ले कामबुसु ने तो बदे के कुना भाबी है पर भाबी ले है से मसिदा कमा तो गेना अखोइ नमसे अमुके हेन मोंग ताना थमबा हदना अखोइ नखना बन चा अदगी इक्विपमेंट से मोंग ताना तुबे अदगी इंफ्रास्ट्रक्चर मोंग ताना थबी बितारगदे कोई अखोइ लेइबो मखिल पोटेंशियल ता कोई मोल्ड तौरगदे हाना फई हेन हाइबसु के फदने खले बिष्णुपुर डिस्ट्रिक्ट मनुंग दलैबा ओइनाम की थंबाल मरी कॉलेज की टीचिंग स्टाफ सिंह नंगसी कॉलेज असिदा होखिबा तांग तरुक्ता ओजा अमग नन टीचिंग स्टाफ अमग मरम सादना कॉलेज असिगी गवर्निंग बॉडी ना सस्पेंड तौखिबगा लोइना ओजा अनिबुना एक्सप्लेनेशन कॉल तौरपगी मायोक्ता क्लास लेप्तुना कॉलेज की कैंपस वाकन फम लगा गवर्निंग बॉडी की मायोक्ता खोंजंग संसिनखरे वाकन फम अदुदा एम्प्लॉई एसोसिएशन की सेक्रेटरी एल बालेश्वर हाई अखोई की पिफम थोकपा थागी तोलोप पिथोक्तुंगे यमदि मरम सादना टीचिंग अमदि नन टीचिंग स्टाफ हापसिललकपदा नुंगाइतबा पोलिंगै चेरक असिदा गवर्निंग बॉडी ना टीचिंग अमदि नन टीचिंग स्टाफ सस्पेंड तौरकपसि यानिंगदे नमिनिनी फावबगी मनुंगदा पाखुम बिरक्त्रबदि मास रिजिग्नेशन तौरकनी हाइना बालेश्वर मखाताना फोंदोकी ऑल मणिपुर कनबा इमालुक अमकिल लिंखत खिबा सही तरातरेत सुरुपकी मपोक कुमोन गमरी लेनेना चिल्ड्रन होम सिंगदा साना थानबी पोलम सिंग मतेंग पांखरे लुबसिगी मपोक कुमोन थोरंगी सरुक मोइना मोंगसांगाई दलाइबा हैंडिकैप स्कूल दा सेंग आलू थाउना सिंग बसाना थानबी पोलम सिंग मतेंग पांखी मफम अदुदा मतेंग पांगलोरबा मतुंग कैखु कबुई खुलदा लैबा स्वाधर ग्राहक होम दसो साना थानबी पोलम सिंग मतेंग पांखी बिरमगोल कॉलेज की ओजा सिंह सांग नाइना कॉलेज लाक्तबन मरम ओइदना क्लास सांग नाइना तौबीद्रे स्टूडेंट यूनियन हन हाइजर बफावदा कॉलेज सांग नाइना काद्रब ओजा सिंह मथक्ता अकनबा एक्शन लौबिनबा बिरमगोल कॉलेज स्टूडेंट्स यूनियन सेरोलम नबरी लेनबा सिंगी पुनिंग सिंगसिलकली हौजिक ngasi नोमगी सानबगी पावदा तरानिथु सुबा मणिपुर स्टेट लीग फुटबॉल टूर्नामेंट त्राउ क्वा कैथल माइ पाखरे ngasi कुमलपा के आर्टिफिशियल टर्फ ग्राउंड सानकिबा फुटबॉल लीग टूर्नामेंट असगी मंगा सुबा लीग एफसी जालेन कांगपोपी अमदी YPHU ललामबुंग अनि सानकिबदु मैच के एफपी मतमदा मायोंगदरिबा टीम अनि मगना कनबा मोंगदा लाबा तौनरबसु पांजल अमत सनबा ngमदना मैच असि ड्रॉ सटकी टूर्नामेंट असगी तरुक सुबा लीग तना त्राउ क्वा कैथल सानरोय साइनिंग मांगना मैच असगी तरामाथोय अमति 53 सुबा मिनट सिंग पांजल अनि अदुगा नाइजेरिया दगी लाकपा सानरोय कैल्विन अलेसीसी ना मैच की हुमफुम दो सुबा मिनट पांजल अमगा संदुना SSU सिंगजबाइबा पांजल अहोम सैन्यदा माइथिबा पिबंगमकी कुमुक्सम इंगोसा सिंह मेमोरियल ट्रस्ट की सेंथंग मखादा ऑल मणिपुर फुटबॉल एसोसिएशन सिंदना था से की तरुत के सत्रलिबा फुटबॉल लीग टूर्नामेंट असगी हायेंग सानगदा बतरे सुबा लीगता AIM खाबम लमखाय अमदी नाको नमुल मपालगा निपान सुबा लीगतना SU सगोलबन अमसोंग DM राव अवांग सेंगमाय अनिना लंबा तौनरगनी नाहपम अपाबी मेमोरियल 3rd डिवीजन फुटबॉल लीग टूर्नामेंट ABUC उयुमपोक माइ पाखरे ngasi ketrikaud laiba abagi sanabung sanakhiba football league tournament asagi league match amada FUC uyumpokna SSC topo panjal ani amada maithiba piki match asida mai pakraba FUC uyumpoke sanaroi CS dhanavir amadi edition ani na match asigi manga amasung taramathoi suba minute singda panjal amamam sanki maiti horoba SSC top kis amatangai panjal aduna git chandrana match ke komapan suba minute ta sanba ngamki
Imphal East District Football Association ki miyeng makada football team taramari na saruk yatano sa targliba football league tournament asigi ayeng sanagata ba league match amada TYWO takhelamadi YBO quick up anina lamba taunaragani. Imphal East District Football Association gi miyeng makada sa tariba ngangkham Boboy Memorial Second Division Football League Tournament CAC sanung mai pakre ngasi aba Ketigau gi sanabungda sanakiba Football League Tournament asiki amatungar ba league match asida CAC sanung gi sanaroi en thoibana match asiki humphumanga suba minata sankiba amatungar ba panjal aduna UDO haingang bo panjal ama saina damai thiba piki Football team taruk na saruk yadana sa tarali ba Football League Tournament asiki hayeng sanagadaba league match amada IYDO Yaripo Ningthong Nai amadi ASYC Andro anina lamba taunaragani. Dari Suba Kangjam Karnajit Memorial Second Division Football League Tournament MTSU Maloma amadi Pamyal Patsoy ani mai pakre ngasi loitang kunong dalaibe spinning mill gi sanabung sana kiba tournament asigi taramari suba football league match amada MTSU Malong gi sanaroi Vivekananda amadi Bizu anina match asigi taramanga amasung tarani pansuba minasingda panjala mamam sanduna MSC Malombu panjala ni sinada maiti piki satariba football league tournament asigi taramanga suba match tana Pamyal Patsoy gi sanaroi M Sanatoy amasung T Sekharani na match ki ahum amadi yankayhum doi suba minasingda panjal amamam sanchinduna KAC Lambulenbu panjal ani sinada maiti pipangam ki Imphal West ki manung sana laiba team tarina sarugyari thasi ki tarada football tournament ki makhata ba league match ani sanaragani. Kontra tres suba State Open Case Prize Tennis Championship hayeng loisalagani. Manipur Tennis Association asindana lampel patalaiba Officers Club ki Deco Church ta ngasi sana ke bad men's double ahan ba semi final da ti Brozen of the Rivaskar ani ki Jurana atap amadi losing Lukrambo point taruk ani amadi taruk sinada ani super semi final dana Bona amasung Becker ani na Premzet amadi Lilenzi ani ki Jurabu point taret taruk amadi taruk mari damai ki bapibangam ki sahi ni fumangagi matak talaiba men's doubles ki ahan ba semi final da Kangjamba masung tule anina ti pamai amadi wai ibotombi ani bo panthi ba pikhi bagalo na Ranjan amadi Prakash ani ki Jurana sanato ba masung ibol ani bo maithi ba pibangam ki tennis championship asida sahi taramari makha dalaiba nupai masa ki sanaroi taru sahi mari taramari ki makha dalaiba nupa masa ki sanaroi nipan sahi tarani thoi ki makha dalaiba nupa masa ki sanaroi nipan men's open ki sanaroi tarani thoi men's open doubles ki sanaroi tarani nipan amadi sahi ni pumangagi mataki senior doubles tana sanaroi kuni thoi na saru yari championship asigi hayeng men's doubles amadi men's singles ki final matching sanaragani. Arabida bulletins ki headlines amuna miyam thamjagi. Lupa koti sa mga barfumanga ki MTS ki wato kasi Manipur lengang na CBI de formal oina kusin naragani haina si Minister Nongthom Birena Hongdokri. MIDS ki makada thatar lupa koti kun mga mamang na palamban lengang na manghan kre haina Horticulture and Soil Conservation Minister T.A. Sang Kumar na maral siragli. Namdam masuk miyam na Manipur ki puhari mamunta ng kang nanabuhon na gadar ni Haina Deputy Minister Waizoy Kumar na Hairi. Amasong state sida ngang singgoy ba policy masemba formulation of Manipur State Policy for Children 2017 na hiram sida nomi oiba khana ne ba ki thoram pangthok.